Assalamualaikum. Iramdam da leiriba iraisa koi pungno poi kai kono utsari. Iramdam gi lana sigi manungda awana kya busu Riyazuddin boki mayumda request lai aduga miyam dagi mateng su lobiro o haibasi mitei dagi su lai pangal dagi su lai kom dagi su lai haiba singsi aigi nusiraba friend sing angamba mateng sing pangbiyo lana nakhoi gi su lambi soidana pinabigani haibasi ai thamjage Maulana Muhammad Saad ꯑꯩꯈꯣꯏꯒꯤ ꯐꯋꯥꯛꯆꯥꯎꯗ ꯂꯩꯕ ꯅꯧ ꯃꯨꯁꯂꯤꯝ ꯑꯣꯜꯂꯛꯄ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯍꯨꯝꯅꯤ ꯃꯍꯥꯛꯁꯤ ꯃꯃꯤꯠ ꯎꯔꯤꯉꯩꯗꯗꯤ ꯈꯔ ꯐꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠꯁꯤ ꯎꯈꯤꯗ꯭ꯔꯦ ꯎꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯍꯨꯝ ꯄꯤꯛꯂꯤꯕꯁꯤ ꯍꯤꯡꯅꯕ ꯑꯃꯗꯤ ꯊꯥꯛꯅꯕ ꯍꯣꯠꯅꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯤꯕꯝ ꯆꯥꯗ꯭ꯔꯦ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯇꯧꯕ ꯌꯥꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯃꯌꯥꯝꯗꯒꯤ ꯑꯩ ꯃꯇꯦꯡ ꯈꯔ ꯄꯥꯝꯖꯩꯌꯦꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯤ ꯋꯥꯔꯣꯜꯁꯨ ꯇꯥꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅ ꯊꯝꯖꯅꯤꯡꯕꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯅꯣꯡꯃ ꯁꯤꯔꯗꯕꯅꯤ ꯍꯤꯡꯂꯤꯉꯩ ꯃꯇꯝꯁꯤꯗ ꯑꯉꯝ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯁꯤ ꯑꯩꯈꯣꯏꯒꯤ ꯑꯥꯂꯤꯝꯁꯤꯡꯅ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯑꯁꯤꯕꯒꯤ ꯀꯥꯏ ꯊꯥꯡꯂꯕꯗꯤ ꯄꯣꯠꯂꯣꯏꯕ ꯌꯥꯎꯔꯕꯗꯤ ꯃꯍꯥꯛꯄꯨꯁꯨ ꯃꯤꯑꯣꯏ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯍꯥꯛꯄꯨꯁꯨ ꯄꯣꯠꯂꯣꯏꯕꯤꯔꯛꯀꯅꯤ ꯀꯥꯏ ꯊꯥꯡꯂꯛꯀꯅꯤ ꯍꯥꯏ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯅ ꯄꯥꯡꯈꯤꯕ ꯃꯇꯦꯡꯗꯨ ꯑꯩꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯂꯩꯔꯛꯄꯗ ꯏꯟꯁꯥꯟ ꯑꯁꯤꯗꯤ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ ꯃꯤꯑꯣꯏꯕ ꯁꯪꯁꯥꯔ ꯑꯁꯤꯗꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗꯤ ꯑꯩꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯨ ꯑꯜꯂꯥꯍꯅ ꯁꯣꯏꯗꯅ ꯂꯝꯕꯤ ꯑꯃ ꯂꯥꯛꯍꯟꯕꯤꯒꯅꯤ ꯈꯟꯖꯩ ꯑꯗꯨꯅ ꯑꯉꯝꯕ ꯂꯨꯄꯥ 5 10 ꯆꯥꯝꯃ ꯂꯤꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯃꯤꯅ ꯌꯥꯝꯅ ꯄꯤꯕꯤꯅꯕ ꯃꯍꯥꯛꯀꯤ QR ꯀꯣꯗ ꯑꯃꯗꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯁꯤꯗ ꯍꯥꯏꯖꯔꯤ ꯃꯍꯥꯛꯀꯤ ꯋꯥꯔꯣꯜꯁꯨ ꯇꯥꯃꯤꯟꯅꯁꯤ अस्सलामु अलैकुम व रहमतुल्लाहि व बरकातुहू अयहाक किमिंग मोहम्मद साद कवी अयहाक हुजी मणिपुर इम्फाल वेस्ट मयांग इम्फाल की फबाक चाव हाइबदुदा लैजबनी अयगी अंगांग अहुम लैरे अंगांग अहुम सिंग लोइना पिगली सिदा अयगी चानपीनी लैरिसिना सोमदगी सिदा चानपा तोमबनी सिगी मथक्ता नुपा अमसु लैरी महाकना हुजी मदरसादा हाफिज तमदुना लैरी अदु इचानपीसिना क्लास 2 कारे अदु इचानपा तोमबसिना क्लास 1 कारे अदु मैमदैना रिक्वेस्ट तौजनिंगबसे अहांग मत्तरा ऐसी नौ मुस्लिम नि अयाक 2006 ता ईमान पुजरकपनी इस्लाम सिना चंगजरकपनी अदु हानदी हाक्सी ठंडा चप्पा थोप्पा अदुम ngамami mitsi khara adum farami adu hojikti ayak se mitsi pura nabina haibdu haidi pura udaba haibdu oire itanda chatoksin tawum tan khudong khara chadre adubu angang sing sina tawsilak malam na makoi sing su lai lai su tamandaba yadaba madrasa su tamandaba yadaba yumgi chana thakna bagi amagi maintenance tawda khara waba aina mayang manabada tabani lawsing kum wasu ngamdaba aduga thabai ngang su chatpasu ngamdabnina aina mayamda ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯥꯏꯒꯤ ꯋꯥꯁꯇꯦꯗ ꯃꯇꯦꯡ ꯈꯔ ꯈꯔꯗꯪ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯑꯩ ꯅꯤꯡꯁꯤꯡꯖꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯑꯍꯥꯟꯕꯗ ꯇꯧꯖꯅꯤꯡꯕꯁꯤ ꯅꯣꯡꯃꯒꯤ ꯌꯥꯝꯗ꯭ꯔꯕꯗ ꯂꯨꯄꯥ 100 ꯑꯃ 100 ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯏꯟꯀꯝ ꯂꯥꯛꯄ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃꯇꯪ ꯑꯩ ꯇꯧꯖꯅꯤꯡꯉꯤ ꯑꯗꯨꯕꯨ ꯃꯗꯨ ꯍꯧꯗꯣꯛꯆꯅꯕ ꯄꯩꯁꯥ ꯂꯩꯇꯕꯅꯤꯅ ꯑꯩꯍꯥꯛ ꯎꯄꯥꯏ ꯂꯩꯖꯗꯦ ꯇꯁꯦꯡꯅ ꯑꯩꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯍꯥꯏꯕꯕꯨ ꯍꯧꯖꯤꯛ गाड़ी लेरगा पैसेंजर चलगा नोम की बस 100 100 अदम लाहनब याबगी लंबी लई अमदि हुजिक लैरिबा मरुम कोपी येन कयामा असी मखन मखन वेराइटी क्या लई हुजिक खरा लोइरगा आई अदम इनकम लाखन होनजबसु याय सुमाइना इनकम लाहनब याबा लाइन क्या मोदी लई हाइबु आइगी मदु स्टार्ट तौनबा आइगी मफम लैतबनिना आई हूँ अवाब है मायोनरी हानदे मैम खर खर चचदना हिंजरमनी हूँ इरां पलां लेगी मधुसु हानगुम उठोपद्रे मुसलमान इचिल नाव पुचेल चाव मैमना सिगुब हिंगनबगी याब लंबी हौदोचब यानब अमुक्तंग सिनबियु हाइना रिक्वेस्ट तौजगे लाइक वास्तेदा अंगम थाकता मतें तौबियु पुनमकुस वाला पाना
ꯄꯤꯈꯤꯕꯗꯨꯗꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯒꯠꯇꯨꯅ ꯃꯇꯦꯡ ꯇꯧꯕꯤꯕꯁꯅꯨ ꯂꯥꯛꯀꯗꯕ ꯑꯋꯥ ꯑꯅꯥ ꯕꯂꯥ ꯃꯨꯁꯤꯕꯠ ꯈꯨꯗꯤꯡꯃꯛꯇꯒꯤꯁꯨ ꯑꯜꯂꯥꯍꯅ ꯀꯥꯏꯊꯣꯛꯄꯤꯔꯦ ꯍꯥꯏꯔꯒ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯜꯂꯥꯍꯅ ꯃꯥꯏ ꯄꯥꯛꯄ ꯗꯨꯅꯤꯌꯥ ꯈꯤꯇꯪ ꯈꯨꯗꯤꯡꯃꯛꯇꯁꯨ ꯃꯥꯏ ꯄꯥꯛꯅꯕꯒꯤ ꯂꯝꯕꯤ ꯑꯜꯂꯥꯍꯅ ꯖꯔꯤꯌꯥ ꯑꯗꯨ ꯁꯤꯟꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯔꯒ ꯑꯩ ꯃꯇꯥꯡꯁꯤꯗ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯣ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯁꯨ ꯕꯦꯡꯒ꯭ꯂꯣꯔꯗꯒꯤ ꯏꯃꯥ ꯍꯅꯨꯕꯤ ꯑꯃꯈꯛꯅ ꯁꯥꯕꯤꯕꯅꯤ ꯃꯥꯅ ꯄꯩꯁꯥ ꯀꯌꯥꯅ ꯆꯪꯒꯅꯤ ꯍꯪꯂꯛꯄ ꯃꯇꯝꯗ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯗꯕꯅꯤꯅ ꯍꯥꯏꯔꯨꯕꯗꯒꯤ ꯄꯤꯔꯛꯄ ꯄꯩꯁా ꯈꯔ ꯑꯗꯨꯝ ꯁꯥꯖꯈꯤꯕꯅꯤ ꯑꯗꯨꯅ ꯄꯨꯔꯥ ꯂꯣꯏꯁꯤꯟꯕꯁꯨ ꯉꯝꯗꯦ ꯑꯩꯒꯤ ꯌꯨꯝꯐꯝ ꯑꯁꯤꯁꯨ ꯌꯥꯝꯅ ꯄꯤꯛꯏ ꯃꯔꯝꯗꯤ ꯏꯪꯈꯣꯜ ꯀꯣꯏꯐꯝ ꯑꯃ ꯁꯨꯃꯥꯡ ꯃꯆꯦꯠ ꯑꯃ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦ ꯅꯥꯀꯜ ꯑꯃꯗ ꯂꯝ ꯈꯤꯇꯪ ꯅꯦꯝꯕꯗꯨꯁꯨ ꯌꯨꯝꯐꯝ ꯊꯣꯟꯕ ꯃꯇꯝꯗ ꯂꯩꯕꯥꯛꯇꯨ ꯂꯩꯕꯗꯤ ꯌꯥꯝ ꯆꯪꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯄꯨꯈ꯭ꯔꯤ ꯇꯧꯊꯣꯛꯑꯒ ꯑꯗꯨꯗꯒꯤ ꯊꯣꯟꯖꯈꯤꯕꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯂꯝꯁꯨ ꯂꯩꯖꯗꯕ ꯌꯨꯝꯁꯤꯁꯨ ꯄꯨꯔꯥ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝꯅ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯜꯂꯥꯍꯒꯤ ꯋꯥꯁꯇꯦꯗ ꯑꯉꯝ ꯑꯉꯝꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯄꯤꯖꯔꯤꯕ QR ꯀꯣꯗ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯕꯤꯅꯕ ꯁꯂꯥꯝꯒ ꯂꯣꯏꯅꯅ ꯍꯥꯏꯖꯔꯤ ꯑꯃꯗꯤ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯝꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯑꯁꯤꯕꯒꯤ ꯀꯥꯏ ꯊꯥꯡꯂꯕꯗꯤ ꯑꯩꯒꯤ ꯁꯤꯕ ꯃꯇꯝꯗꯁꯨ ꯃꯤ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯥꯏ ꯊꯥꯡꯕꯤꯒꯅꯤ ꯄꯣꯠꯂꯣꯏ ꯖꯅꯥ ꯁꯣꯜꯂꯛꯀꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤ ꯑꯂꯤꯝꯁꯤꯡꯅ ꯑꯗꯨꯒ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯃꯇꯦꯡ ꯄꯥꯡꯂꯕꯗꯤ ꯑꯋꯥꯕꯗ ꯑꯩꯒꯤ ꯑꯋꯥꯕꯗꯁꯨ ꯃꯤꯅ ꯄꯥꯡꯕꯤꯒꯅꯤ ꯍꯥꯏꯕꯁꯤ ꯑꯂꯤꯝꯁꯤꯡꯅ ꯑꯩꯈꯣꯏꯗꯁꯨ ꯍꯥꯏꯕꯤꯀꯣ ꯑꯜꯂꯥꯍꯅ ꯏꯁꯣꯔꯅ ꯃꯄꯨꯅ ꯄꯥꯡꯕꯤꯒꯅꯤ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕ ꯁꯃꯥꯖꯇ ꯃꯁꯤ ꯀꯣꯟꯁꯦꯞ ꯇꯧꯅꯩ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯃꯤꯠ ꯑꯅꯤꯃꯛ ꯎꯖꯗ꯭ꯔꯕ ꯃꯥꯒꯤ ꯃꯆꯥ 3 ꯑꯗꯨꯁꯨ ꯅꯧ ꯃꯨꯁꯂꯤꯝꯅꯤ ꯑꯗꯣ ꯃꯍꯥꯛꯀꯤꯗꯃꯛꯇ ꯑꯉꯝꯕ ꯂꯨꯄꯥ 10ꯅ 20ꯅ 30ꯅ 100ꯅ 1,000ꯅ ꯑꯉꯝꯕ ꯃꯍꯥꯛꯀꯤ ꯄꯤꯖꯔꯤꯕ ꯑꯦꯀꯥꯎꯟ ꯑꯁꯤꯗ ꯃꯌꯥꯝꯅ ꯄꯥꯡꯕꯤꯅꯕ ꯁꯂꯥꯝꯒ ꯂꯣꯏꯅꯅ ꯍꯥꯏꯖꯔꯤ ꯊꯦꯡꯛ ꯌꯨ ꯑꯦꯕ꯭ꯔꯤꯋꯥꯟ